Hello, hello, hello. The concept is taiko. Hello, 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 hello. Praise the Lord, praise the Lord. Hello, hello, hello. Okay. I call say adum mayam saying the tarang money have tazi. Konta dragasu adum mayam comment adum thambiro. Konta ita di have say adum mayam na comment pirakpo matam the chat box adum Haibiro konjal tade connection say chumde incorrect or haven't chingba anything. Please let me know. This is my first live stream. Han live stream tauja bane si se ai punsigi live stream I sam to tauja tri duna live stream ni maram da I kya su khangje de soi khiba lan khiba kya yaro su ai bungak piu. Please forgive me. This is my first live stream which I'm coming live in YouTube. If there is any mistake, anything wrong, please do forgive me. Hijing eko yam telap na. Adu ngasi live la iba sigi maram ama ai hijege ngasi shor na phongdok piba karigumba ama ichinaw singda yamna phongdok chaning bagi maram na aina ngasi live ase lakchabane karigumba si video se semaga amuk editing tawraga amuk upload tawgadabdo yamna matam do changadawba aduduna ina ngasigi live ase live oina direct lakcharaba ko aduduna mayamna soidana yengbigani bor phangbigani haba thajai adude let's start on today's topic ngasigi topic se kari matang no haiba matamda ina ekhoi bible dagi Hebrew chapter 10 gi verse 11 dagi hauraga ko verse 11 dagi hauraga verse 18 phawbse aina dum nainajaninge sinau singa loina na ko matam chupagi oina ekhoi se mapum Fahanbire haibse asigi matang da ai sinau singda dum wari sanajaninge ko aduna karigumba asise aigi okay karigumba adomgi punsida aise ishor masa khang padagi aigi life se yamna perfect oide aigi life se ishor khanga matung da su aise ishor gi aning apamagi matung ina chatte aise aduna ishor na aise sizina bireroi kana ka khanba aduga aise matik chade aigi punsi se ai amatik chajade ishor na aibu sizina bigadra kaina pungingda leiramba leitaragasu I would like to tell you that this video ngasigi message ase karigumba dom su admaina khandi boitaragadi ngasigi message ase adongi damakta semjaba video ni haibase khanganjani. All right, let's start from the book of Hebrew chapter 10 verse 11 to 18 ne khoi ngasi nei naga dawri se adubu sigesiga ina houding ida ina haijaning base ngasai aigi pukning da langtak na ba aise aise all around thalle aise matik chajade haina khanba oitaragadi nasaigi Hebrew chapter 10 se nahaki damakta perfect oiba it's a gift from God ishor dagi lakpa perfect gift amani haibase I sinau singda thamjaningi haurasiko mayam akhoi bible haktang bible paminasi adudi Hebrew chapter 10 verse 11 dagi hawadoine verse 11 dagi na 18 phawba aina yamna pamjaba bible verse aduga sigi bible verse aina paba khudingi I received some new revelation ishorna na hona na no revelation kya ama phangdok pi haiba tare ado yengmina singasi ishori wahina kari hai verse 11 da kari hai and every priest stands ministering daily and offering repeatedly the same sacrifice which can never take away sins. See Manipuri Bible da sui hangjar ke Manipuri Bible sui yengmina se Manipuri Bible da kari hai haba matam da verse 11 se Hebrew chapter 10 Ibria pantup taragi pada trama thoi se aduga purohit khuding na numit khudingi leptu na thawal tawi aduga pap lauthok pa ngamdaba chap manab irat pod ado hanna katli hana hai seisiga karino siga hairisa sida hairise ariba wallet na bada ikhoni yengu matamda ariba wallet na bada ikhoni yengu matamda haiba purohit sina ishorgi the holy place ishorgi sang da haiba tare ishorgi sang si da purohit sina numit khudingi mana irat pot se puraga laeba aduga
hariba purohit se numit khudingi laaga leptoini ko mafam duda numit khudingi laaga leptoini siga mujiki bible na haibdo bible verse na haibase lepi haina haiba ko magi mujiki irat pot se puraga lepi haibase karino hai matamda haiba thabak se kariguma thabak amane man tawri se irat pot kalli se thabak amane bako kariguma thabak amado mana numit khudingi repeatedly mana katlaga adum lepaga lei haibagi arthadi the work is never completed thabak ase loidri haibani da thabak ase loidri bako mana kalliba thabak ase numit khudingi ma kat torimne the job was never done aina haijening ase aduga nasai karigino hai matam da ko akoi ibria pandup taragi pada mari jo mung jeng minase bako mari da khatang matha ka khalaga mari da kari hai maram di kari hano sisa oh maram di sallabagi amasung hamengi ina pap lauthok pakhak ngamde hallelujah sai je numi khudi kalli se sagi I kalli ne sallabagi hamengi yaugi I kalli ne ba aduduna numi khudingi di adum katpa aduduna perfectly nangi pap to lauthok pa ngamde haina bible na takpiri aside sida amuk so aina hygienic base karino haim tanda akoi mobile recharge tawe ko mobile recharge taw matamda lifetime gi mobile recharge amta I thengna jadri in future da lakado matamda lerak pasu jai adu hojiki oina de thengna jadri bako mobile se recharge se adum tawe khoi tha khudingi taw jai natraga quarterly taw jai natraga chahi khudingi taw jai recharge adu bu hari ba magi validity do loraga amukasu recharge handori ni ba that means the work is never enough never done or never completed loidri bako recharge se loi dum tawraga laidoi ni ba chab manana ngasai gi purohit sina ningna sangsi da chatlaga numit khudingi magi offering se magi irat pot se katleba leptoi ne adusu that means lepa hai se siga lepa hai bagi artha se ongoing labor haibne ongoing labor haide adum chathaduna leiba thaba loidi loidaba adum chatharaga leiba thabak ni haiba tare aduga siga yengba yaba sidi kaino hai matam ni yongse sei siga jiki ningna sangsida purohit sina phamna nabagi chauki chair amta leiteba adu thamna naba table gumba kari gumba di yam lei phamna bai di sungai leite adun thak pani ma se pham khinu haibane ba ko ishorna haiba se he purohit nang pham khinu maram ni thabak se loidri na haibani ba ngasai gi ibria taragi trama thoisina haibase numit khudingi chap manaba offering do chap manaba irat pot to puraga lai numit khudingi katli aduga lepaga lai hairi asine isi no sing da haijening ise aduga hojikan gi thajaba dharma hairge ko ai mingdi amta panjaroi ge any dharma khuding maksu asigum bani haiba tare adum offering je adum piraga leigani ba adum piraga irat pot adum kallaga leigani ba adum lepaga leigani ba matam dugi purohit sina tawrambado adugumna adum ai khoi se irat pot adum kallaga ishorbu pen na bagi for some kani hai tare valid kama haigani validity kharagi manung da ko some certain period of time kharagi manung phau adum kallaga leidoine ba magi offering do kai haini kainong nungda complete oidaba adum katlaga le adune religion always asks us to stand religion always asks you to stand always trying always offering always confessing and always striving haibatare but never at rest pothabadi leite ko adum honor ga leidoni adum katlaga leidorimne any religion any faith adu akhoi gi good news se karino haiba se akhoi yengmine se dum makhata na akhoi pamina rakse akhoi makhata na Hebrew chapter 10 gi verse 12 ka 13 ga dusu pa se 11 akhoi pa khre ko 11 gi hek makha da 12 ka 13 ga dusu amung yengmine se 12 ta kari hairi adubu mi asidi mahakna matam pumnamaki oina pap ki irat pot amakhak kadlaga isorgi yet thangba nakanda phamduna lei matam adudagi hauna mahaki yeknaba singbu mahakna khongnet pham o henry ba phawba ngaiduna leiri haina hai hallelujah sida haiba se matam pumnamaki oina
mapagi yet thang da phame haina hairi ne se siga yam phajana English ki Bible da yam phajana e. But this man, after he had offered one sacrifice for sins forever, sat down, sat down at the right hand of God. Mapagi yet thang da phamaga lay haina hai. And from that time, waiting till his enemies are made his footstool. See, yam good news ni haibatare. Nasagi verse 11 the haibado. Verse 11 the kari haiki, but the drama thoi the kari haiki, purohit aduna adum nome khudingi lepal laitana. Adum lepago jikim hum do the katori neba. Continuous process to. Pum su pum tapi adum lepaga loibanai da bako. Adubu Jesus Christ me asina haibase Jesus Christ ni pada trying to the haibase. In verse 12 it says this man's refer to Jesus Christ. Jesus Christ the haibani oko pada trying to the haibase. Jesus Christ di mapagi yet thangada phami hai. Thamba hai se kaino. It's referred to completion. Thabagado loire haibani. Completed. It's done haina haibani bako. Jesus did not offer many sacrifices, but he offered one, and that one is so powerful that it is once for all. Haivatare. Jesus Christ na offering irat pot mayam katte ba ishor gi manakta. Adu mana kat pe irat pot amakakta ni hai ba irat pot na punamakta gi chawi punamakta gi athoi bani hai ba irat pot na once and all perfect ko hen bi renang aibu. Adu ko sige sida hai ba matam punamakki oina hai forever haina hai ba wahai se forever ni permanent hai ba ni ba si se. Forever sigi one talk late forever haibadi forever lomba naidana kai mai haigene forever haise eternally effective haitare ko punsi chupagi oina adum effective oiraga leiba haitare sigi eternal se sigi lomba naidaba forever haina haibase aduga verse 13 but the trahum do deso ko yengminasi ko waiting till his enemies are made his footstool. As they said, high say, Magi yeknaba singbu, Magi konkada tamkre, and high konkada tamkre hybra, mine manipuli Bible than as a hybrid. Aduga, me asigi, me asidi, mahagna matam, punamaki oina, papki, irat pot, amakak. Cut laga isorgi yetang with Pamasina, trying to oireko, Trom do the Kamai, Matam adu the Gihauna, Mahaki. Yek never singbu mahak na cognet pum o Henry Pauba ngaidnally okay. Mag yek never singbu mahak na cognet pum or drib Pauba ngaidnally hybic arthadic no Hamilton Sejiga cognet pum oiba hybasea. It's a symbol of victory. Lan Ngambagi symbol ni hybatare, exaltation symbol ne sise. Lan ngame hybase, manasiga tak pikram ne chinosin. I call Genesis the Jing Siboko. My whole on the heck, how will I begin the Jingsi? Cain Abel Hatle. Okay, I do have to game among them young minutes. This should Adam the Ipkana Papta Tare, Matung the Ishorna Sirapi Benevoco. Nupado the superior, Nupidu the superior. Adubo, Oziki Patabal, I do the Kamina P. Say Nangna, Nangi, Nakok Ado, Lakadaba Messiah Aduna. Nangi nakok to nekhai gani adu nang na magi khonging the chickani and hai asagi lindu the mana sirapi shorn sirapi base adu matam du dong asagi phataba lies the khangreba mangon magi kok the nekhai na bai kana nom laktori hai base karam matam laktoi no ma khangde aduga he ken adam ga ip gi he macha adam ga ip gi macha abel and cain hairage cain ne abel hale yengo matam du the kaino Patable lies in a Abel say sorna yam the nungsi hive say Ubufange, Aduna as Asigi Mishina or Ramale Egi Cox in a Kaido River, and a Kalaga Hatoli Nevoco. And mind Toroga, no na poke, but the chosen one Hivatar is orna Kautok Peak Rabamacha sings. Mana Kalaga attacked away. Kalaga attacked away. Adugi Matung the Muyo, Moses Yengo, Mojeski Momang the Koi Joseph Suyengo, Joseph. Machin Mao singing Mark the Mount Massive, don't think a toy but Chan boy had no massive patable lies, no attack over near Mount. Machin Mao sings the season Araga, Haton the guitar over near Maseco. Adu wish for no one, Tangat Piki, Mojeski Punsi, Mosigi Punsi Yangsi, Angang oiling at the Massa, hat the guitar mobney, Ferogi missing.
adum tawraga tum yang pa matam even Jisu Christ phaw angang oringe the Herod pu phataba lai si naraga angang puna ma hat gi tawram adu Jisu budi hat pangam khidena ko adu maina phataba lai sin ngairaga lakpani ba hat na bai kanano masaya se kanano haibse khangdi khangdaba adu Jisu Christ ne khangpa matum dagi di Jisu Christ se crucified taw matam da ma se am haraw mana khalli se magi Jisu gi khongning da mana chikpa gumbani ba adu bu Jisu Christ na asiba bu joy tawra hingalakpa matam dati magi makok to ne khai ba cha mana khre hallelujah asine ishor gi pangal adu bu asi haire na phataba lai se tumin lai ba di natte ba ko phataba lai so adum tatna khoi de yet laga lai ri bani adna ina isinaw sing da ngasi puning thawa chaning ba sidi kaino hai matam da nakhoi gi punsi da kari gumba awaba nataga kari gumba struggle kari gumba problem amama laba adi haraw yare maram di kai gino hai matam da nasai gi phataba lai se ma di thawai rom da gi uiba ko kari gumba nangon da afaba thabak ama ishorna tawraka daure hai buje khang bagi mana ye li bani ba si se chap mana na ngasai na hai ko mi meam do moi da loina yet khina ko Joseph da Moses da even Jesus Christ da phaw yet khidana ko asi mana ubagi ni ba ko kari gumba khara thawai rom da khoina udaba khara mana uba khara lai ri ba asi se khoi afaba rom da su onthok si hai ba tare phataba sina khode attack tor ko matam target tor ko matam da nang aina khanga da basidi something good is going to happen something breakthrough is going to happen have se khoi khangmina se sina osing asine se sida Jesus Christ na Calvary cross the man haibdo loire it is finished haina John chapter 19 verse 30 da haina ko it is finished haina haiba matam do Jesus Christ na ngasai gi phataba line nang agi mayok ta tawram ba khuding mak to loi bi khram ne khuding mak aduga mapagi yet hangba da phamme hojikte ngasai puro hituna adum numit khuding kat laga lamba kari haine offering mayam irat pot mayam do loiba nai de numi khuding lepi ko phangam phamde phami haina bible sungaw yaw de lepi hai badi yam seng na yaw verse 11 da ngasai pa jakib do adu phamba sim de sungaw yaw de adu Jesus Christ na sigei sida hai ba se verse Jesus Christ na hai ba koi bible da hai ba se verse 12 da hai ba si hai ba Jesus Christ sina irat pot do forever matam pumbagi oina katlaga mapagi yet thangwada phamme ana hai re hojikte akoi khangmina se 11 da lepe 12 da phamme that's a big difference se sigei sida ai sinau singda aina khangan janing basidi nang aibu ishor nang ngakpi base akhoi bu forgive to bi base numi khudingi khara tar forgive to bi ba nate ba once for all amuk to forgive to bi khram ne sinau sing ishor na nang ai se 100% you are forgiven 100% completely hai base sinau sing kaugum se akhoi da pibi ba ibu ma ki thoujala se installment da pi ba nate ba akhoi tha goding EMI akhoi na pi dana ko adumaina natte ba ishorgi thoujal se amukta pulla ishorgi thoujal se grace se perfect oina pibi khramne sinau se amen asi akhoi harau mina se thagat mina se ishorbo o makhata na muk yeng mina se akhoi pada tramari da kari hairi pada tramari da haiba se maramdi katna pot amadi katpagi mapanna sengdokhraba mahakna matam pumnamakki oina mapum phaba oihalle sengdokpi khraba haina hai English ki Bible this maina hai for by one offering he has perfected forever those who are being sanctified matam pumbagi oina sorna sanctified ohinbire haina by one offering amagi irat pot amagi maramna matam pumbagi oina sengdokpi khraba nang aise loina perfected forever oihalle sigay sida matam pumbagi oina perfect ohenbire matam pumbagi oina ekhoi se sengdok pire hai mapum phahanbire hai base karino hai matam ekhoi se amna complete oire unchangeable standing before God hai batare amuk hana mapu ibogi mamang da ekhoi se matik chajada papi amagumna lephal roiba hojikti maram din nang aigi mapal nate Jesus Christ gi mapal dagi nang aise perfect ohenbire hai ri bane numit nini humni gi perfect ohenbiba nate ko Bible na hai base perfected forever haina Bible da matam pumbagi oina perfect ohenbire matam pumbagi oina mapum phahanbire haina Bible na jam fajana sengna takpire se sida aduga mikram na hairam bajai oh matam pumbagi perfect ohenbasidi nang aina te sengdok pikraba mikra dani haina hairam bajai boko to sengdok pikraba haibase karino
sengdok pi khraba English ta haraga being sanctified haise kaino sanctified haibase kari haigani it's an ongoing transformation haibatare akhoi se thawai da de akhoi se perfect ohen bi khre ko thawai da de akhoi se amat ta faw yaudram ne thawai da nang aise 100% perfect ohen bi rabne adubu akhoi akhoi daily life da akhoi hinging da akhoi na tawba wangang sangang akhoi na suba matam da perfect oidaba kya ma yawe ko akhoi licha chajata haibatare adna akhoi se being sanctified ne akhoi sanctification je process oina chali bane ba akhoi se numi khuding ye akhoi se tammi bane numi khuding ye akhoi gi mind je renew tawri bane asi se sanctification haibatare admaina sigumba sanctified taw khraba mi sing se makhoi sine isorna kari haitare perfected forever ohen bire haise thawai rom da is a perfect ohen bire hakchang lom da sanctification process se ohen bire ba sengdok pi bagi process se oire ba si se ongoing transformation ni ko akhoi gi position nate aise khara sengdok pi re aduna aise khara perfect ohen bire hayeng che amuk khara sengdok pi re adu am khara amuk perfect adu maina nate positionally akhoi se 100% perfect oi khrabne akhoi se aduga numi khudingi akhoi se mind je renew tawine ba hairiba aise perfect oire mapum phare habse khangaga aise manglom da chandoi ba asi sine ichi naw sing siga bible na haibase amarom da hai taragadi you are perfected in position even as you are being changed in condition da di numi khudingi change oire aise hakchangi condition wangang sangang lichatta akhoi condition change oire adubu positionally thawai rom da 100% you are perfect haibasine amen asine chumna thajabase jam darka oibase akhoi na chumna thajarak pa matam da ko chumna hingak pa ngamdori bane igi thawai rom da is perfect oi khre haibase ina khangaba matung da aise chumna hingak pa ngamdori bane ba aise kanano haibase ina isana khangjar matung da aigi identity du da aigi achumba misak adu da aise chakpa ngamdori bane ba yen amana mase sorry umai bi amana mase umai bi ne na khangda taraga de adum umai bi gumna wangna paiba ngamoi ba umai bi amana yen ne na khanna lai taraga de leibak ta phattaba amot pada yen gumna dum kholaga phattaba charaga dum laini ba adubu hairiba yen sina magi asengba identity je karino magi asengba identity di umai bi ni eagle ni haina khangaba matung da di mase yen gi lichat to chalaroi umai bi gi lichat chalakane ba hoi in first stage paiba hairam da bajai adubu magi asengba identity do khanga matung da di tapna tapna ma pairakani ba at last wangna pairakini ba mataw asigumna nang aigi asengba identity sisu mapui bungi mapal Jesu Christ gi mapal gi mapui bungona nang aise ngasidi achumba asengba masung perfecto ohen bikre haibase ekoi khangmina si adu khangaba matung da di hairibase chumna thajaro matung da di ekoi chumna hingak pa ngamak tori bane chumna hingak pa se yamna powerful oina hingak pa ngamak tori bane ichi nausi you are not trying to be holy to become accepted you are accepted therefore you live holy haibasini ekoi sengna hingna na bai kanna hona si isorna ekoi se accept wina na bagi isorna ekoi se losen bina na bagi ya bina na bagi that's wrong aduna te bako ekhoi se isorna yabi khre isorna lotion bire isorna magi macha na sintha bire adugi maramna ekhoi se sengna hinga kadori bane khenei ko ani se amana isorna yana na bagi haiduna sengna hinba amana isorna yare haibado khangaga sengna hin ekhoi se isorna loina ya khramne isorgi macha sing oirabani god's beloved sons and daughters oirabani haibisine chinosing ai haijaning base you may be growing daily, but your standing before God is 100% perfect. You are already perfected in Christ. Haibase short chinosing the haijaningi matam pumbagi oina nahak se perfect oi krabni mapum phan bi krabni short Jesu Christ gi mapalna makata na ekoi paminasi ekoi Hebrew chapter 10 gi verse 15 ga 16 ga do pamina se 15 ga 16 da kari hairi aduga thawai aseng banasu masi ekhoi da sakhi pi maramdi masi mahakna mangjauna na haiki karino mangjauna na haiki se kariba aise manipuri paabda khaitang haiba wali ko sinau sing adu nakpi gani mayamna aisu kanna tammi ne sise
Manipuri se ko paaba se chinda budi haidok padi wa ngang budi phajana ngange adubu ai samang maiti oiraga su paaba se ketang wa ba haitai aduna ngakpi gani hoi verse 16 je pajarake numit sing adugi matungda aina makhoiga walep nagadaba adu asini Jehovah na hai aina aigi wild jathang sing makhoigi thamoida thambigani amasung makhoigi pukningda aina madu igani hallelujah saisiga si kari haino haibase ko yengminase thawai sing mana laga se sakhi pini haina hairi sakhi pi je kaino anobo wallet na bagi matang da sakhi pi gani haina thawai sing mana se haire ba ko thawai sing mana anobo wallet na bagi matang da sakhi pini haise karam matang da anobo wallet na bano saisiga siga anobo wallet na buse karino hanagi wild jathang aikoida piramba nungda haga piramba wild jathang do for example 10 commandment hairasiba ko wild jathang je 10 commandment ni nungda haga piribani adu ngasi nang aingondadi ano wallet na badadi nungda haga people wallet na bado adugi makhada leitreba nungda yekpo nungda hakpo wallet na badugi makhada leitre haujikti nangonda nang aingonda piba yathang sidi wild jathang sidi thamoida ibikre haiba tare thamoida ibikraba wild jathang adugi makhada leire ngasidi nungda hakpo wild jathang dugi makhada leitre ko isinau sing 10 commandment gi makhada leitre ngasidi nang egi thamoida oina ishorgi lodo hakpi haga pikre haiba tare it's not about external obedience anymore external obedience mapan thongi hive in badu nati ba ko hojikti shorna ekhoi expect to base manungi oba internal transformation by the spirit thawai aseng bana egi nungi oiba transformation ahong bodo shorna pibi khre adumakne adumakne shorna ekhoi expect to ba maramdi adumak ohen bi khibagi maramna God's law is not on a tablets anymore it's written in your heart today nangi thamoida shorna ngasidi hakpi khrabne sinawse sigesida aina haijaning base ngasi asi highlight na ishorna ikoida anobo wild jathang ka piraga hana dagi hena kai haitare hena tight harder ohenba hena obedient oigadabni hena haiba ingadabni hena obey togadabni kana haibadu natte ko sige haibase sigesida haibase ikoida anoba thamoy ama pibire haibani da sida munna yengu taraga sigi wahan thokse anoba thamoy ama pibire hariba anoba thamoy se mapu ibon haiba iningba thamoy ama ikhode pibire haibane while ja thangse nang aigi thamoy da no hongnana amu ibire haibagi arthadi nangonda nang aingonda pibiri ba thamoy se ngasidi Jesu Christ gi mapal dagi anoba thamoy ama pibire haiba anoba thamoy se ariba thamoy ga manadre ko ariba thamoy du di haiba iloi dagi ta honaiba afaba thabak tawr so afaba ishorna afaba thabak taw habi tawning deba ko ikoi se bible paw da paning deba prayer taw habi tawning deba fataba thabak adam tawninge nisha chaninge koidana langdana fataba taibang pangi fataba loi tawraga leininge ba adubu ngasi nang aingon da pibiri ba thamoi sidi Jesu Christ gi mapal dagi masidi anoba thamoi ne haiba thamoi ase ishorbu haiba iningba thamoi ishorna haiba yaningba thamoy bible paningba prayer tawningba thamoy se shorna ekhoi pibire haiba sine asi singje ekhoi da kamaina khangan bi ngasai gi thawai asengba na ekhoi da sakhi piri bane si se thawai aseng gi matang ji kari gumba khara su haijage thawai aseng usine ekhoi da sakhi piba matam da ko ekhoi da nang se papi ni he nang se papi oire kaina thawai aseng usine nang on sakhi piri oi thawai aseng mana pirak pa sakhi se it always points to Christ. Jesu Christ that always point to gani Jesu Christ gi perfection to the point to gani ba haiba thawai aseng wasino always matam chupada ai bible verse ma pajage saisiga John chapter 16 verse 8 ka 9 ga this maina hai 8 this maina hai ko Jesu Christ na kari Jesu Christ na mase mana chalam dai da Jesu ma thawai aseng bala am dai gi matang da mana hairam du gi matang da ni mana haiba se ai chat khrani ai chatlaga thawai aseng bodo muk lakadoi ni hana hai ai pajara ke manipuri bible da John chapter 16 verse 8 tagini 11 se ko John chapter 16 John chapter 16 verse 11 dagi haura
John chapter 16 verse 11 sorry verse 8 tagi 11 haiba John chapter Johan panduptra truki pada nipan dagi na trama thoi se ko yengmine si ko se ka haiba se Johan panduptra trup pada nipan sumaina hai mahakna lakpa matamda taibang pan babu pap ki maramda dharma chen bagi maramda amasu wayan bagi maramda khangan gani yang se mayamna sigese khoina hekta conclude to se kamaina no hai kanda jisu kristana kari haini thawai jisu kristana hai se thawai sing na lakpa matamda mioi ba singda pap ki maramda dharma chen bagi maramda aduga kari haini while bagi maramda ishorna thawai sing mana ikhoda ta kani hana hai adu hai hai na mi sing se si bible verse ta lawra dum chakhre as pap ki maramda so ingona takpi re thajeba ama oina as ai se papi ni kaina maramar ta khan ba se thawai sing mana khalali ni kaina hai ba ko adu gi maramna ai se matik chaja de ko ai se matik pano de matik chada ba mi ni kaina no luk pa sari ba adu that's a false humility aran bo no luk pani ko si se asi se no luk pani hana khanbi ganu ai se matik chaja de ai se papi ni kan hai ba se thajeba ama oina asi se no luk panate asi se false humility ni nangai na di khalam bajai as bible da hairi ko Johan panduptra truki padani panda hairi thawai seng mona lakpa matam da aise pap ki maram da dharma chen be maram da wayan bagi maram da aingon da khangan bi gani harim ni na ngasi di aina sumaina haidok matam da thawai seng mona haihali ni kai ne jo khalam bajai adu no akoi context se pamina se full context se kari hairi hai base pada mapan se mung yeng si bu ko nipan hu da paja khre mapan se sumaina yeng si pap ki maram da maram di makhoina aingon da thajade yong ko si se kari no hai matam jisu christ na sigi bible verse har ko matam da kana da hai no man magi se boxing da hai bani disciples sing da hai bani disciples sing jisu christ na magi disciples sing da hai bani na disciples sing se disciples are the picture of believers jisu christ bu thajaba mioi sing oina lawe ba ko disciples sing se adu thajaba mi ama da hai ba matam da kamaina hai aina mi ama da hai matam da som adom natraga nang haina haigani na ko natraga na hak haina haigani ba mahak natraga kana go mato pai maram da aina he she they haina natraga haigani ba mi du da direct haigani english da gani you haina haigani ba sigesi da haiba se pap ki maram da maram di makhoina aingon da thajade yango thawai aseng musina aikhoi da pap ki maram da karam matam khangan gani it is for the non believer Tajadraba mi sing da pap ki maram da thawai sing mana khangan gani ba Tajadaba mi sing da di makhoi se thawai sing mana kamaina convince torokani moi se papi ni moi se ayola rana thalabani haiba se moi de khangan dori bane maram di kai gino hai matam da papi ama oita ragadi we need a savior kan bi mapu ama darka oi haiba se khangan doi ni ba sagi thawai sing musina aduga jisu christ da makhoina yengjana ba jisu christ da makhoi de changjana ba haiduna that is the motive of this scripture. See the higher say aduni bako. Aduga pap ki maram the high say saying ko verse 9 the high say pap ki maram the high say non-believers sing the high ni believers sing the nate. Pap ki maram di makhoina aingon the thajade. That means pap ki maram da makhoina aingon the thajade we maram the pap ki thawai sing mana pap ki maram da makhoida khangan dori bane. Verse 10 pada tarad yeng mine se pada tarada high se dharma chen bagi maramda yongko sigadi dharma chen bagi maramda kanada no hai doise dharma chen bagi maramda maramdi aina ipagi mafamda ipagi manak ta chatli amasung nakhoina you haire se nakhoina aibu amu hanna uraroi sidadi direct disciple dani haire se dharma chen bagi maramda thawai aseng mana khangan bigani kanada no nakhoina. If you are a believer today, the Holy Spirit will convict you that you are the righteousness of God in Christ Jesus. Amen. See now sing karigumba na hang na thajaba miyo ama oita ragadi thawai sing mana nang khangan bigadori se papi na te ko thawai sing mana nang khangan bigadori se na hak se dharma chenba achumba asengba miyo ba ama oirabani haiba se thawai sing mana khangan bidori me asi thawai asengba dagi laktori me. It takes faith to understand this. Thajaba ma change ko si se khoi khange hai taragadi taibang pan gi wakhal na di lamba phangoi taibang pan gi wakhal na di afaba phangani phataba phangani sini ba ko karma phau phola phau phangani sini ba ko khoi di
chumsu chume du do taibang pan gi wakhal lon da di ko taibang pan gi perspective ta gi di yamna chume adubu ngasi Jisu Christ gi wahaina haibase thawai asing buduna laaga thaja khraba na khoi da di nang aise dharma chenba ama oire haina khangan bigani haibane hojik dharma chenba oiramnya kaidawni dharma chenba gi lichat to automatically lakpa ta bane natra adune sigai sida Bible na siga khangan bibse khoida sinausi aroi boina verse 11 da kari hai wayan bagi maramdi maramdi taibang pan asibu taibang pan asigi mapubu wayale hoi wayan bagi matang da di masagi phataba lai asibu ishorna wayan dorim ne norok kaina hairi se nang aigi damak ta sembi banati norok haise phataba lai du gi damak semkhiba famne norok haise mai gi kom se adu mi kharana ignorance haigadra thajadabigi maramna magi tung indagi hona jaba haitar hoy asi hoire asine isi no singda ina khangan janing bose hojik la se koi ngasai gi hebrew giduda hebrew ke ano taragi aduna ikoi ngasai maru oina hojiki point du da ina kam maru oina khangan janing basidi thawai aseng mana sakhi pi base ikoi da always nang aise anauba mi ama oire aikoi gi nungda mapu ibungo gi wild ja thangse leikhre ai nang aingon da thamoi anauba pibi khre mapu ibungo bu nungsi ba thamoi mapu ibungo bu haiba ining ba thamoi ama pibi khre haiba sine hojiki maru oiba point se ko aduga aroi boina ai hojik pajarake Hebrew chapter 10 gi verse kaino se pamina se pada nipan pada tratre ka time pan ga se siga sina loirani aroi bane sina tratre te sumaina hai adugi matungda mahakna amuk su hai aina makhoi gi pap amasung ain thausadaba thabak sing ain thausadaba hai di wal ja thang hai ni ko wal ja thang thausadaba sing adu amuk hanna ningsing bira roi hakki pap wal ja thang yadaba mayam do wal ja thang indaba mayam do amuk hanna ningsing bira roi hai ri aduga pap singi paps aduga pap sing asi kokpira bada pap ki damak irat pot amuk mathau tadre wah hallelujah last ki Bible verse yamna faje ko English tang pajarake English tan hen nungai ko he adds their sins and their lawless deeds I will remember no more their sins makhoi gi ayol aran their lawless deeds pap while ja thangna yadaba thabak khuding mak I will remember no more haina hairi hallelujah amuk hanna ningsing bidaroi haina hairi ne se I will remember no more sida hairi se I will remember no more hai se siga khoi taibang pan gi mieng gi yeng ta yam practical oi de bako phattaba su tap time taw adu lora nang gi phattaba sing da amta ningsing bidaroi ka hai basidi taibang mioi bagi wakhal lamba phangdre sidi oi thoktaba wani ko asi haire na khoi phattaba thabak myam tawrasi aduga ishorna khoi phattaba thabak sing loina ngakpi khrani amta ningjang biraroi hairi nate ko phattaba thabak tawsi hai nate chinau sing asi khoi khangmina si aduga siga yengsi ba ishorna siga I will remember no more mo han ningjang roi kai se ishor sibu kaugan belaina ga leirab jalo khoi angrezi da haraga khoi amnesia ka haidaine khoi kaugan ba sa khangde lalam basu jai ko aidi medical background lai ta khangde aduna kaugan bagi wakhal kaugan bagi leina ka se leirab jalo ishor se no asi haiba nati buko ishor na ningsing roi haiba gi artha di magi decision ne mana decision je kaino aina amuk hanan nangi mayok ta nangi ayol arando amuk hana thaithara roi haibne I will never count sins against you haina hairi nei chinausi ata nungsiba kya ata phaba ishor nang na tawjakhiba nang aina tawkhraba phattaba oktaba lichat sajat khudingma amhoina ningsing biraroi hai pana hallelujah kya gidamak ishor nungsiba noi khoise haibase khamina se chinausi adu khakta nate makhata na haibase no longer an offering for sin amuk hanna pap ki damak te irat potsu leiraroi haina hairi wah maram di kari gino Jisu Christ gi irat potuna perfect oi khare amuk hana ekhoi gi haksang gi pangal na ano irat pot ma hamna bi honar roi sibu koi chi no sing koi perfect o hin bi khrane chi no sing sorgi ma pal dagi ekhoi se
Jisu Christagi perfect oiba irat pot ki mapaldagi nang aise ngasidi 100% Ishorna 100% perfect when be creation also. Amen. If your sins are taken away, there is nothing more to sacrifice. Nahaki pap, nahaki ayol aran sa Jisu Kristo na loy lauthok pi khibagi maram na ngasidi amuko suhanna ano ba irat po leitre haibase sinaw sing from the hygienic amuk hana ikoi ningsang aroi se ikoi gi loi khiba thabak khau khiba punsi hau khiba da ikoi na soi khiba lan khiba khuding mak to amuk ningsang ga teng thabagi mahutta ishor da ikoi thagat minasi ishor nang na aigi ari ba pap amta ningsing bidre ngasidi aise na hak na ki na chanu pising oire haibato ko khangjar ga ishor thagat minasi. Let's stop remembering, let's stop revisiting what God has already forgotten. Ishor na kaw khriba poto ikoi amuk hana ningjang aroi sibo koi chinol sing ishor na I will remember your sins no more. Amuk hana nangi ayol arando ningsing laroi hairabanina aikoi kari haibam toi thagachari ishor thagachari pa aisu amuk hana aigi ayol aran ariba ayol arando puthok laroi haina ishor da thagat phongdok kadabani confess tawgadabani chino sing. That's what God expect from you. Adumak ne ishor na nang aingondagi expect tawbase chino sing. Aduna ngasai Bible na so hai kre ko amuk hana irat pot atay leitre haina so hai re Bible na irat pot amata leitre there is no more offering for sin hai ko matamda aikoi amuk hana loibi khiba thabak tu da na hongna na amuk mu pot se hapsel loi siba ko aikoi na aigi pangal hapsel loi siba Jisu Christian loibi khibu se 99% nateba 99% oire duna I 1% ama hapke kaina khanbi ganuba Jisu Christian loibi khibu se 100% ne loibi khibu se adungi maramna ngasidi nang aise mapu ibungogi mapaldagi ngasi se 100% righteous oire bani haibasine loibi khaba thabak aduda amuk hana ikoi et tawrisi amuk hana tension larisi ikoi ishor da thagachari pa haina thagat minase si nose maram din hangna namuk loibi khre haibase ikoi bu matam pumbagi oina perfect ohen bi khre haibase si nose thajaminase. Amen. Sine aina sinaw sing da ina khangan janing base aribu walep na bada ikoi kari wo phangi aribu walep na bada purohit ikoi purohit ki makha da leirami aribu walep na bada ikoi numit khudingi irat pot kalami aribu walep na bada ikoi thabak ase never finished sungloi loiramde natra adubu ano walep na badi purohit amakha tangi makha da leire hai aba purohit che kan ano Jisu Christa hai aba purohit chi makha da ngasi di leirabane only one priest aduga irat pot amakhaki makhada ngasidi leire adudi one sacrifice of Jesus Christ aduga aikoi kaidawi aikoi gi position kaino perfected forever matam pumbagi oina aikoi se perfect ohen bi khre haibasine chino se aroi boina ani chino sing da hangjining mo wahang amalai soidana mayam yengbiri be chino sing na comment ta thambiramo adudi which covenant are you today naha ngasi karam walep na badano leiri base Ari walep na bagi makhada labra natraga ano walep na bagi makhada labra new covenant or old covenant which covenant are you under today mayam soidna thambiramo comment shorda changjamina se adude thagachari pai shor nahaki thaujal nahaki nungsiba Prabhu Jisu Christa aikoi da pibi bagi damak thagachari Prabhu Jisu Christa gi mapal dagi ipa sa aikoi khuding mak nahakna matam pumbagi oina perfect pahenbire you made us perfect forever. Thank you, Jesus. Thagachari pa ngasi video asibu yengbiriba ngasi aigi message asibu tabiriba ichi no kaya ama yarawani pukning da khawrang jeba ana ayek ya leiba pukning da langtak na ba khuding makki mathakta Prabhu Jisu Christ gi mapal dagi ngasi aina phongdokli madudi makhoi da leiriba ana ayek Jisu Christ gi mapal dagi ongpha khre haibase ina phongdokli pukning da phade hakchang da symptoms kya ama laklabasu makhoi gi pukning da Jisu Christ gi mapal dagi thawai rom da already phan bi khrabni hallelujah phan bi khraba thawai rom da do taibang panda hakchang lom da manifest oirakani hallelujah. Thank you Jesus, thank you for giving this revelation hallelujah. Ipai so thagachari ing bi khraba ichina khuding makki mathakta Prabhu na hangna bor pinabi hena makhoi gi mathakta makhoi gi thawai rom da na hangna pibi khraba bor khuding makto hakchang lom hena uba oisano makhoi gi thawai gi thong hangdok piu ipai sor aduga ipai sor makhoi
hena hena Prabhu na haki loibi khiba thabak aduda yengjaraga isa akhoi se perfect oikre dharma chenbo oire achumbo oire asengbo oikre habese akhoi khangaga koi hingminaba ado akhoi oijege paiswar matam pumbagi oina akhoi nungda loibi khiba thabak ase thabak londa pangthokpa ngamba nacha singado oijege hallelujah thank you Jesus yengbi khrabi china khuding maki mathakta hena Prabhu Jesu Christ gi nungsiba thawjaladna pathaba oiresana Jesu Christ gi mingla haijani jari amen. Thank you, Isinao Singh. Thank you. God bless you. God bless you for watching. As I told you before, this is my first live stream in my entire life. I have never made any live stream in my life. I punsigi live stream am ta tawjadri ahan live stream ni soi khiba lan khiba ke ajawra gasu ngakpi gani Isinao Singh na ahen bowa ke angang khiba oiraga su nabung ni nayambani nanaw ni haiduna lokthok piu aduga awat pa kya yaragasu Isinao Singh na adum gyan tabiduna adum hapchen view haibatare. Thank you for watching. Mathang amuk thengnasi ai live stream se every Sunday ai live stream lakpa ngamna bai honagani Sunday mak lakpa ngamhodragana Wednesday ngasigi numit se Wednesday numit ai adum lakna bai honagani at least once in a week ai live stream lakpa ngamna bai honajage Sunday, either most of the time I'll come live stream on Sunday. Sunday the lakani 7:30 numidang waram 7:30 pung tare makai the lakna bo hona jage. In any case lakpa ngamhauda bo oita aragana ai Wednesday da samana ba time 7:30 da so idun laksa gane. Thagachari video se loibadagina haubadagina loy fawa yengbi bagina thagachari. God bless you. Have a great day. Bye bye and good night.